ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯇꯥꯜꯂꯗꯨꯅ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯊ ꯀ꯭ꯂꯕ MCYC ꯑꯃꯗꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠꯄ ꯁꯨ ꯑꯃꯗꯤ ꯅꯟ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯍꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ꯫ TM ꯀꯁꯣꯝ ꯈꯨꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ ꯑꯅꯤ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯃꯗꯤ ꯁꯨ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯄ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ ꯑꯃꯗꯤ ꯗꯣꯟ ꯀꯤꯜ ꯃꯅꯤꯄꯨꯔꯤꯁ ꯄꯤꯄꯜ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯑꯣꯡꯕꯤ ꯄꯔꯃꯣꯏꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯔꯨꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯡ ꯑꯁꯤ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯃꯄꯨ ꯄꯥꯟꯗꯕ ꯂꯝꯗꯝ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯄꯨꯊꯣꯛꯄ꯭ꯔꯥ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯄꯤꯁ ꯑꯣꯏꯍꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯈꯥꯡ ꯉꯝꯔꯛꯇꯔꯦ꯫ ꯃꯤꯈꯣꯟ ꯃꯤꯔꯥꯎ ꯃꯌꯥꯝꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯔꯦ, ꯆꯤꯡꯃꯤꯅꯁꯨ ꯃꯈꯥ ꯀꯨꯝꯊꯔꯛꯄ ꯉꯝꯗꯔꯦ꯫ ꯑꯁꯤꯅ ꯀꯩ ꯁ꯭ꯇꯦꯠꯅꯣ, ꯀꯔꯤ ꯁꯔꯀꯥꯔꯅꯣ ꯑꯩꯈꯣꯏꯁꯤ ꯃꯄꯨ ꯄꯥꯟꯗꯔꯦ꯫ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯌꯦ, ꯑꯁꯤꯅꯁꯨ ꯍꯟꯅ ꯌꯦꯡꯗꯔꯦ꯫ ꯀꯔꯤꯅꯣ ꯃꯥꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯃꯒꯤ ꯍꯥꯏꯌꯦ, ꯑꯃꯒꯤ ꯄꯤꯁ ꯇꯣꯛ ꯇꯧꯋꯦ ꯍꯥꯏꯌꯦ꯫ ꯍꯧꯖꯤꯛ ꯐꯥꯎ ꯑꯩꯈꯣꯏ ꯄꯤꯁ ꯐꯪꯗꯕꯅꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯤꯅ ꯄꯤꯁꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯙꯔꯅꯥꯁꯤ ꯐꯝꯕꯅꯤ꯫